Aya, I know you would have Murisila. She and him Pambisigan and Manavani Ying. She hung up cannot here a Sabaki video in Jay. Pasan video, Mayam, the Giman at the end, Hangam thumbnail the Hapatozi. And the Mayam Hangam didn't hear and she wouldn't away. I ain't calling Hangamju in a Kariam tar. A Papa have the Ivan she walk with me Karakatani the Ying. Negative people me like why just in the October give me Makansura of never. Kuzi Kang Tanaba Tabak Horge Kingoi. Masidi Kingoi Charam Tang Heke and Kingoi Kuidrim Tower. This you handed no shoe the Banglo Pagale ever Yam Jedragazuko, Charam Saviarni. Adaina Yumda Ichida City. A quick notorni a Kanjak Sado, you know, Dina a city Kingoi Saji and Kalini Kingoi Charam here and I have to the. You see, a coin yum the leg, a king with Japang, and the dilly the leg, a king with Chadiva and Lacanogli. Hadune Thunder Tanbutan Didum, young Pazovijang, young. Tiny the king with a queen angling at the yum the gum to Tanaram Diosi, Labuk the Salas like a hemini, Lowrida, Lowyida. I did a cook and do that, however. Our Padigum low the Pungy. Our Padigum Labuk to Nati, Lampacta. Our Padunga, could yum the Tarpa, Kanaki, Kuidri Tanava. I did Kano never. Lampaxida, Quiggy, some the Lampak labor meamje. Our Padigum hog the Lampality, the Pong the whole Novo. Here, Jusaru, they have a Lampak to the key. I did a documentic Maranka in a Hovunina. Hector Hogiko, Samari, Gaintor, Mayam to reach a shoe mind on the Heva. Our Padigum the whole wood, a queen and see or cannot do how we other how we collect never came po there. I look Matiam. A teddy line, a Hogik Taru book, the Labuk the Yam Tas electricity. Curly the Yam Daigang, I never do. Curly the Taruju, cannot the Pukida yoga, Pukida Tadaraga, Kula Sanarani. I did Labuk the Tiva Panga Royava. A queen, a gang I did Nupamsa, Canoto, class 4-5 cava matamdo. Other this Taruijazica, Aqua Humari, Nupivo, Nupao, Mangatropul, and Yaduga, Batinamo, Puraga Salani, Labuki, the Singa Labuk the Tarpole, then a ham batarpudo. Aduda Stin Batin Carapilapto with Amam Kulaganelaka. Other queen had a yuk taking our Molay, nothing Haxaluda. I don't pack that I have a Taruja, Labuk, the Labuk, how you hold in Labuk. Labuk Taruina, how the part Taru, Makuzi and Paigo. I work with Labuk Taruji. See how you how we, Matung Jumadi, Channing as you am your neighbor, Tarupana Kupagajo. I do Mahog Tongale, like Tarujina, Mahiam Howe, the Namapang Namuka and Yog didna. Labuk Tarujina, Mapangu, Hadi Matongam Yaw, the how you how it, ma. Tarininga Hidaki am Kane and High Kazokazo Pito. Adegi Akui Pukida Tamanam Horme. I do not Tamnazam Papa Hagat Pajida Kanojina Tarininga Vije. Sijina Tarikun Kutrakun would run up and the cricket in a pump with the Tamna Kanojida Tamna Makajida. I don't know about Tarichagi, the Kumaga Marwi, Matokta Deva, Laima Panda, Labor Kanodo, Tamna, the Kratok to Hagatpa. I do that in Pazan up living. I am Maranka. She's try to do Shitana, she's an have. Oh, Kamura. I do a particular time with the Tamgo. Shizuka, I depend because on the Tato get only. On a Matamatam Gimatunina, quite tiny Sanaramba, at the Palm Sanaramba position point, asking we can't show you Ayaba Gataga song, the Maitongan Bamahon and Shivam Ladena. And it's seeing a side, the I believe in King Country. I think I have the older Jugani or Zia, no, Yamana. How he cannot man higher Pudukari, Ngam high, ever have wrong, Nangam higher, Punati, among Kainoma, Okuya, Ukabiman, Masado Kariba. Ngapi Maya, but Hagapi, Mana have done Ngapi Mahabur, Manama, and Ngapi, country that's Aduga, Hapatung, and this how here and I have.
ꯌꯥꯔꯦ ꯌꯥꯔꯦ ꯑꯗꯨ ꯌꯥꯔꯦ ꯅꯪꯒꯤ ꯆꯥꯅꯕꯗꯪ ꯍꯦꯛꯎ ꯆꯔꯥ ꯐꯥꯅꯕ ꯍꯦꯛꯎ ꯍꯥꯏꯕ ꯆꯥꯅꯕꯗ ꯐꯥꯔꯗ꯭ꯔꯥ ꯌꯥꯔꯦ ꯌꯥꯔꯦ ꯑꯗꯨꯗꯤ ꯇꯣ ꯑꯩꯈꯣꯏ ꯁꯤ ꯍꯦꯛꯑꯦ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏ ꯃꯤꯁꯨ ꯌꯥꯝꯗꯕꯅꯤꯅꯀꯣ ꯊꯣꯏꯊꯣꯏꯒꯤꯁꯨ ꯀꯩꯁꯨ ꯃꯥꯗꯤ ꯌꯥꯝ ꯆꯥꯕ ꯅꯠꯇꯕꯅꯤꯅ ꯃꯥꯒꯤꯗꯤ ꯇꯣꯉꯥꯟꯁꯨ ꯏꯟꯖꯥꯡ ꯑꯝꯗ ꯊꯣꯡꯉꯛꯀꯅꯤ ꯇꯣꯉꯥꯟꯅ ꯃꯥꯒꯤ ꯁꯤ ꯑꯗꯨꯝ ꯌꯥꯗꯣꯔꯕ ꯃꯥꯅꯦ ꯃꯍꯤꯅꯦ ꯀꯦꯡꯉꯣꯏ ꯀꯦꯡꯉꯣꯏ ꯑꯂꯨ ꯍꯥꯞꯄ ꯊꯣꯡꯗꯣꯏꯅꯤ ꯀꯩꯅꯣ ꯀꯥꯡꯁꯣꯏ ꯀꯩꯅꯣ ꯀꯥꯡꯁꯣꯏ ꯇꯣ ꯁꯤ ꯇꯧꯔꯦ ꯃꯁꯛ ꯌꯥꯝ ꯐꯖꯗ꯭ꯔꯦ ꯌꯦꯡꯉꯣ ꯑꯩꯈꯣꯏ ꯀꯦꯡꯉꯣꯏꯁꯦ ꯑꯗꯨꯅꯤ ꯍꯟꯗꯛꯀꯤ ꯗꯦꯜꯂꯤꯗ ꯑꯍꯥꯟꯕ ꯀꯦꯡꯉꯣꯏ ꯆꯥꯗꯣꯏꯅꯦ ꯑꯗꯨꯁꯨ ꯄꯨꯔꯥ ꯐ꯭ꯔꯦꯁꯅꯦ ꯈꯨꯗꯛꯇ ꯍꯦꯛꯑꯒ ꯑꯗꯒꯤ ꯑꯩꯅ ꯉꯁꯤ ꯁꯤꯒꯤ ꯑꯩꯈꯣꯏꯁꯦ ꯁꯤ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯄꯣꯂꯥꯡꯁꯦ ꯁꯤ ꯈꯛꯇꯅꯦꯕꯀꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯁꯤ ꯊꯥꯔꯤꯁꯦ ꯀꯣꯝꯄ꯭ꯔꯦꯛꯁꯦ ꯑꯗꯣ ꯑꯩꯅ ꯁꯤꯒꯤꯁꯤꯗ ꯀꯣꯝꯄ꯭ꯔꯦꯛ ꯀꯦꯡꯉꯣꯏ ꯋꯥꯁꯦ ꯁꯦꯔꯥꯟꯒ ꯇꯨꯔꯥꯟꯒ ꯀꯣꯝꯄ꯭ꯔꯦꯛꯇꯨꯁꯨ ꯍꯟꯗꯛ ꯈꯤꯇꯪ ꯊꯥꯍꯜꯂꯛꯁꯤꯔ ꯈꯪꯗꯦ ꯌꯨꯝꯗꯒꯤ ꯊꯥꯅꯕ ꯄꯨꯔꯛꯄꯗꯣ ꯑꯗꯣ ꯁꯤꯗꯒꯤ ꯀꯩꯅꯣ ꯇꯧꯔꯒ ꯁꯣꯟꯗꯁꯨ ꯃꯆꯥ ꯑꯃꯇꯪꯒ ꯊꯥꯗꯣꯛꯀꯦ ꯑꯗ ꯍꯥꯏꯗꯤ ꯁꯤ ꯑꯩꯈꯣꯏ ꯑꯅꯤꯕꯨꯗꯤ ꯑꯗꯨم ꯆꯥꯔꯤꯀꯣ ꯑꯗ ꯀꯅꯥ ꯈꯪꯅꯤ ꯑꯩꯈꯣꯏꯒꯤ ꯂꯩꯃꯤꯟꯅꯕ ꯃꯔꯛꯇꯁꯨ ꯂꯩꯃꯤꯟꯅꯕ ꯍꯥꯏꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯌꯨꯇ꯭ꯌꯨꯕ ꯐꯦꯃꯤꯂꯤꯁꯤꯒꯤ ꯃꯔꯛꯇꯁꯨ ꯆꯥꯅꯤꯡꯉꯛꯄ ꯌꯥꯎꯔꯒꯗꯤ ꯁꯤꯁꯤꯅꯗꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯆꯥꯊꯣꯛꯈꯤ ꯀꯣꯟꯅꯗꯕꯅꯤꯅꯀꯣ ꯅꯣꯡ ꯐꯥꯗꯣꯛ ꯆꯔꯥ ꯑꯝꯇ ꯍꯧꯖꯤꯛ ꯄꯤꯖꯕ ꯌꯥꯏꯗꯅ ꯑꯗꯨꯒꯤ ꯈꯜꯂꯒ ꯕꯣꯔꯥꯁꯤ ꯑꯃ ꯊꯥꯗꯣꯛꯀꯦ ꯁꯤꯒꯤ ꯕꯣꯔꯥꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯣꯏꯔꯔꯣই ꯌꯨꯇ꯭ꯌꯨꯕ ꯐꯦꯃꯤꯂꯤꯒꯤ ꯑꯣꯏꯍꯜꯂꯒꯦ ꯑꯗꯒꯤ ꯍꯪꯒꯥꯝꯁꯦ ꯅꯍꯥꯟ ꯐꯨꯛꯇꯣꯛꯈ꯭ꯔꯒ ꯂꯦꯝꯍꯧꯕꯗꯨꯅꯦ ꯈꯔ ꯆꯥꯎꯗꯤ ꯆꯥꯎꯈꯠꯂꯦ ꯈꯤꯇꯪꯒ ꯆꯥꯎꯍꯟꯈꯤꯒꯦ ꯇꯨ ꯐꯅꯌꯥꯝ ꯆꯥꯎꯈꯠꯂꯦ ꯀꯨꯡꯕꯨ ꯀꯨꯡꯁꯤꯜꯂꯛꯑꯦ ꯁꯤ ꯀꯩꯅꯣ ꯑꯅꯧꯕ ꯍꯨꯟꯕ ꯅꯠꯇꯦꯕꯀꯣ ꯍꯟꯗꯛ ꯀꯩꯅꯣ ꯇꯧꯕꯗꯨꯗꯒꯤ ꯐꯨꯑꯒ ꯆꯥꯈꯤꯕꯗꯨꯗꯒꯤ ꯃꯆꯥ ꯃꯆꯥ ꯍꯧꯒꯠꯍꯧꯕꯗꯣ ꯑꯩꯅ ꯑꯗꯨꯝ ꯈꯥꯕ ꯄꯣꯂꯥꯡ ꯑꯁꯤ ꯊꯝꯃꯤ ꯄꯤꯔꯛꯎꯔꯥ ꯑꯗꯣ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯅꯤꯡꯉꯤꯁꯤ ꯀꯔꯤꯅꯣꯕꯨ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯦ ꯍꯟꯗꯛ ꯚꯤꯗꯤꯑꯣ ꯑꯃꯅꯤꯁꯦ ꯌꯦꯡꯕꯒꯤ ꯆꯥꯡꯁꯦ ꯈꯔ ꯍꯟꯊꯔꯛꯑꯦꯕꯀꯣ ꯑꯗꯨꯗ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯡꯗ ꯁꯤ ꯍꯪꯒꯥꯝ ꯀꯩꯅꯣ ꯇꯧꯔꯒ ꯍꯦꯛꯑꯒ ꯆꯥꯕꯒꯤ ꯚꯤꯗꯤꯑꯣꯁꯤꯡꯁꯦ ꯐꯖꯅ ꯆꯠꯂꯦꯕ ꯚꯤꯗꯤꯑꯣ ꯃꯌꯥꯝꯗꯒꯤ ꯃꯥꯅ ꯍꯦꯛꯇ ꯍꯦꯟꯕ ꯍꯪꯒꯥꯝ ꯊꯝꯅꯦꯜꯗꯒ ꯍꯥꯞꯄꯒ ꯇꯧꯕꯁꯦ ꯑꯗꯨꯅ ꯃꯌꯥꯝꯁꯦ ꯍꯪꯒꯥꯝꯁꯤꯗꯅ ꯍꯦꯟꯅ ꯅꯨꯡꯁꯤꯕꯗꯧ ꯇꯧꯋꯦ ꯑꯗꯨꯅ ꯑꯩꯅ ꯈꯜꯂꯤꯅꯦ ꯍꯪꯒꯥꯝꯁꯦ ꯑꯣꯏꯅ ꯈꯔ ꯌꯥꯝ ꯊꯥꯔꯁꯤꯔ ꯃꯌꯥꯝꯅ ꯌꯦꯡꯕꯤꯅꯕ ꯑꯗꯣ ꯁꯤꯅ ꯐꯥꯒꯤꯁꯨ ꯐꯥꯒꯤꯅꯤ ꯑꯗꯣ ꯍꯪꯒꯥꯝ ꯑꯃꯗꯤ ꯇꯨ ꯁꯤ ꯌꯥꯝ ꯋꯥꯅ ꯁꯤꯂꯥꯗꯒꯤ ꯂꯣꯠꯂ ꯊꯥꯔꯤꯅꯦ ꯑꯗꯣ ꯁꯤꯂꯥꯒꯤ ꯈꯨꯠꯇꯒꯤ ꯑꯃ ꯅꯥꯟꯊꯣꯛꯄꯗ ꯑꯃꯗꯤ ꯐꯖꯔꯦ ꯁꯤꯗꯨ ꯐꯖꯔꯛꯀꯗꯣꯔꯦ ꯑꯗꯣ ꯁꯤꯂꯥꯒꯤ ꯈꯨꯠ ꯅꯥꯟꯊꯣꯛꯄꯗ ꯑꯃꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔ ꯈꯥꯡꯉ ꯂꯩ ꯁꯤꯒꯤꯁꯦ ꯁꯣꯝ ꯅꯥꯀꯟꯁꯦ ꯃꯇꯥꯏꯁꯦ ꯍꯦꯛꯇ ꯀꯩꯅꯣ ꯇꯧꯕꯅꯤꯅꯕ ꯁꯤꯒꯤꯁꯦ ꯍꯦꯛꯄ ꯍꯦꯛꯇ ꯀꯥꯎꯋꯦꯕ ꯁꯤ ꯃꯌꯥꯝ ꯁꯥꯡꯉꯕꯅꯤ ꯀꯩꯅꯣ ꯇꯧꯍꯟꯗꯕꯗꯣ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯃꯩꯔꯧꯁꯦ ꯍꯦꯟꯖꯟꯍꯟꯗꯕ ꯑꯗꯨꯅꯦ ꯑꯩꯅ ꯅꯍꯥꯟꯈꯩ ꯑꯁꯤꯗ ꯁꯨꯝ ꯃꯤ ꯂꯥꯛꯑꯁꯨ ꯑꯁꯤꯗꯒꯤ ꯑꯗꯨꯝ ꯍꯦꯛꯄꯗꯣ ꯍꯥꯏꯗꯤ ꯑꯁꯤꯗ ꯄꯨꯂꯞ ꯊꯥꯕꯅꯤꯅ ꯁꯤꯒꯤꯁꯤꯗꯤ ꯅꯤꯡꯁꯤꯡꯗꯦꯗꯅ ꯅꯥꯀꯟꯗ ꯊꯥꯕꯗꯣ ꯄꯥꯝꯕꯤ ꯑꯃꯈꯛꯇꯅꯤ ꯁꯦ ꯌꯥꯝ ꯐꯖꯕ ꯃꯑꯣꯡꯗ ꯁꯦ ꯅꯥꯔꯛꯇꯒꯤꯒ ꯅꯝꯃꯛꯀꯦꯁꯦ ꯁꯧꯒ꯭ꯔꯤ ꯃꯔꯛꯇꯒꯤ ꯂꯣꯟꯅ ꯅꯝꯒꯦꯕ ꯑꯗꯣ ꯑꯩꯗꯤ ꯀꯩꯅꯣ ꯂꯥꯛꯄꯁꯦ ꯍꯣꯏ ꯕꯦꯠ ꯀꯃꯦꯟ ꯂꯥꯛꯄ ꯅꯦꯒꯦꯇꯤꯞ ꯀꯃꯦꯟ ꯄꯤꯕ ꯀꯥꯡꯕꯨꯁꯦ ꯃꯌꯥꯝꯅ ꯑꯗꯨ ꯄꯤꯍꯟꯅꯤꯡꯗꯦ ꯑꯗꯥ ꯄꯤꯍꯟꯅꯤꯡꯗꯦ ꯀ ꯍꯥꯏꯕꯤꯀꯣ ꯍꯣꯏ ꯌꯥꯝ ꯍꯦꯟꯅ ꯃꯊꯣꯡ ꯆꯥꯗꯕ ꯄꯤꯔꯛꯄꯗꯨꯗꯤ ꯅꯨꯡꯉꯥꯏꯄꯣꯠꯇꯦ ꯅꯠꯇ꯭ꯔꯥ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯅꯦꯒꯦꯇꯤꯞ ꯀꯃꯦꯟ ꯂꯥꯛꯄ ꯍꯧꯕꯗ ꯑꯩꯗꯤ ꯑꯍꯥꯟꯕꯗ ꯀꯔꯤ ꯈꯜꯂꯤ ꯈꯪꯕ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯗ ꯅꯦꯒꯦꯇꯤꯞ ꯀꯃꯦꯟ ꯍꯦꯛ ꯂꯥꯛꯄ ꯍꯧꯕꯗꯨꯗ ꯑꯩꯅ ꯈꯜꯂꯤꯁꯦ ꯑꯁ ꯑꯩꯈꯣꯏ ꯆꯦꯅꯦꯜꯁꯦ ꯈꯔꯗꯤ ꯒ꯭ꯔꯣꯠ ꯂꯥꯛꯑꯦꯅ ꯈꯜꯂꯦꯕ ꯍꯥꯏꯗꯤ ꯈꯔ ꯆꯥꯎꯈꯠꯂꯛꯑꯦꯅ ꯀꯩꯒꯤꯅꯣꯗ ꯍꯥꯟꯅ ꯑꯐꯕ ꯉꯥꯛ ꯍꯥꯏꯕꯁꯤꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯑꯩꯈꯣꯏ ꯃꯤ ꯈꯔ ꯈꯛꯇꯅꯤꯗ ꯌꯦꯡꯉꯤꯁꯦ ꯅꯦꯒꯦꯇꯤꯞ ꯄꯤꯕ ꯃꯤ ꯂꯥꯛꯄ ꯍꯥꯏꯁꯦ ꯆꯦꯅꯦꯜꯗ ꯆꯥꯎꯊꯣꯔꯛꯄꯒꯤ ꯃꯤ ꯃꯈꯜ ꯁꯨꯔꯛꯑꯕꯅꯦꯕ ꯑꯩꯈꯣꯏꯒꯤꯕꯨ ꯄꯥꯝꯕꯁꯨ ꯄꯥꯝꯗꯕꯁꯨ ꯀꯜꯂꯛꯄꯁꯨ ꯁꯧꯒꯠꯄꯁꯨ ꯂꯣꯏ ꯌꯥꯎꯔꯕꯅꯦꯕ ꯑꯗꯨꯅ ꯑꯩꯅ ꯑꯁ ꯍꯟꯗꯛꯇꯤ ꯈꯔꯗꯤ ꯑꯩꯈꯣꯏꯒꯤꯁꯦ ꯒ꯭ꯔꯣꯠ ꯂꯥꯛꯑꯦ ꯈꯔ ꯆꯥꯎꯊꯣꯛꯑꯦꯅ ꯑꯗꯣꯝꯗ ꯑꯣꯏꯅ ꯍꯔꯥꯎꯋꯦꯕ ꯃꯥꯏ ꯅꯦꯒꯦꯇꯤꯞ ꯀꯔꯤ ꯃꯥꯅ ꯄꯤꯕ ꯄꯤꯗꯕꯗꯨꯗꯤ ꯗꯔꯀꯥꯔ ꯑꯣꯏꯗꯦꯀꯣ ꯑꯩ ꯀꯣꯛꯇ ꯆꯪꯗꯧꯁꯨ ꯂꯩꯇꯦ ꯑꯗꯨꯒ ꯊꯝꯅꯦꯜꯒꯤ ꯋꯥꯍꯩ ꯍꯥꯞꯄꯗꯁꯨ ꯀꯥꯟꯅꯩꯗꯨꯗꯤ ꯃꯥꯅꯦ ꯀꯅꯥ ꯔꯣꯃꯤꯂꯥꯅ ꯀꯩ ꯍꯥꯏꯅꯣ ꯃꯣꯏ ꯃꯌꯨꯝꯒꯤ ꯁꯧꯒ꯭ꯔꯤꯗꯩꯗꯤ ꯁꯤꯗꯅ ꯍꯦꯜꯂꯦ ꯁꯧꯒ꯭ꯔꯤ ꯊꯥꯕ ꯁꯤꯗꯅ ꯍꯦꯟꯅ ꯐꯔꯦ ꯃꯥ ꯍꯥꯏꯕ ꯃꯌꯥꯡ ꯃꯇꯣꯟꯁꯨ ꯁꯨꯃꯥꯏꯅ ꯊꯥꯗꯦ ꯃꯣꯏ ꯃꯌꯨꯝꯗ ꯃꯤꯒꯤ ꯆꯥꯅꯤꯡꯉꯥꯏ ꯄꯤꯅꯤꯡꯉꯥꯏ ꯂꯩꯇꯦꯌꯦ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪꯒ ꯆꯥꯅꯕ ꯃꯣꯏ ꯈꯤꯇꯪꯒꯤ ꯑꯣꯏꯅ ꯆꯥꯏ ꯑꯩꯅ ꯁꯤꯗꯗꯤ ꯃꯤ ꯃꯌꯥꯝ ꯄꯤꯅꯕ ꯑꯣꯏꯅ ꯃꯌꯥꯝꯁꯨ ꯄꯤꯕ ꯀꯣꯟꯅꯩ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯆꯥꯕꯗꯪꯗ ꯅꯠꯇꯅꯥꯅ ꯍꯥꯏꯕ ꯑꯗꯨꯗ ꯈꯪꯉꯦ ꯅꯣꯏꯒꯤꯗꯤ ꯃꯤ ꯆꯥꯅꯕꯁꯨ ꯃꯌꯥꯝ ꯀꯧꯗꯥꯏꯅꯦ ꯑꯩꯈꯣꯏꯒꯤꯗꯤ ꯃꯤꯒꯤ ꯄꯤꯖꯅꯤꯡꯉꯥꯏ ꯑꯝꯇ ꯌꯥꯎꯗ꯭ꯔꯤꯌꯦ ꯍꯟꯗꯛꯀꯤ ꯍꯤꯡꯒꯣꯜ ꯊꯥꯕꯁꯦ ꯃꯣꯏꯁꯨ ꯍꯤꯡꯒꯣꯜꯗꯤ ꯐꯖꯅ ꯊꯥꯕꯅꯦꯕ ꯃꯣꯏ ꯃꯄꯥ ꯂꯩꯈꯤꯗꯕꯗꯒꯤ ꯑꯩꯈꯣꯏ ꯁꯤꯗꯩꯁꯤꯗ ꯂꯩꯃꯤꯟꯅꯔꯤꯕ ꯗꯦꯜꯂꯤꯗ ꯂꯩꯃꯤꯟꯅꯕ ꯏꯆꯤꯟ ꯏꯅꯥꯎ ꯍꯥꯟꯅꯁꯨ ꯁꯛꯈꯪꯅꯕ ꯅꯠꯇꯕ ꯍꯥꯏꯇꯥꯔꯦꯅꯦ ꯍꯧꯖꯤꯛꯇ ꯑꯩꯒꯤ ꯆꯦꯅꯦꯜ ꯃꯆꯥꯁꯤꯗꯒꯤ ꯁꯛꯈꯪꯅꯔꯛꯑꯒ ꯃꯌꯥꯝ ꯍꯔꯥꯎꯅ ꯆꯔꯥ ꯑꯃꯃꯝꯒ ꯄꯨꯈ꯭ꯔꯒ ꯃꯣꯏꯅ ꯍꯔꯥꯎꯅ ꯑꯁ ꯉꯁꯤꯗꯤ ꯑꯗꯨ ꯆꯥꯔꯨꯔꯒꯦ ꯑꯗꯥ ꯆꯥꯔꯨꯔꯒꯦ ꯀꯥꯏꯅ ꯍꯔꯥꯎꯅ ꯆꯠꯈꯤꯗꯣꯏꯁꯦ
सिदगी हेना करी हाइरोनी सी मंगाइने कइनो अखोइना पोत थाबगी महिजे अदु सी पुंकं कंगले मे भाई हुजिक लाखोदा लेबा खरा हप्चनबिरा हापचनबिगे केंगोय थादोकनबा केंगोय खरा थादोकनबा आइना सिना मयामगिने हाइबदो मी लाखोदा ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯌꯨꯇ꯭ꯌꯨꯕ ꯐꯦꯃꯤꯂꯤꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏꯒꯤ ꯄꯥꯝꯖꯕ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯅ ꯃꯩꯇꯩ ꯌꯨꯝꯒꯤ ꯏꯟꯖꯥꯡ ꯄꯥꯝꯖꯕ ꯃꯤ ꯍꯥꯏꯇꯥꯔꯦꯅꯦ ꯁꯤꯗꯤ ꯐꯕ ꯃꯇꯝꯗ ꯂꯥꯛꯑꯗꯤ ꯑꯗꯨꯅ ꯆꯥꯟꯁ ꯁꯤꯁꯤꯅ ꯐꯔꯤꯉꯩ ꯃꯇꯝ ꯂꯥꯛꯄ ꯃꯤꯗꯨꯗ ꯄꯤꯔꯦ ꯁꯣꯟꯒꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯌꯥꯔꯅꯤ 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 ꯀꯩꯅꯣ ꯇꯧꯔꯦ ꯄꯨꯔꯥ ꯂꯩꯕꯥꯛ ꯇꯤꯡꯇꯦ ꯑꯩꯅ ꯎꯅꯥ ꯍꯥꯞꯄ ꯃꯔꯥ ꯌꯥꯝ ꯅꯠꯇꯦꯗꯅ ꯁꯤ ꯅꯝꯗꯒꯤꯅꯦꯕ ꯁꯦ ꯃꯌꯥꯝꯒꯤ ꯍꯧꯕꯤꯔꯣ ꯍꯧꯕꯤꯔꯣ ꯐꯖꯅ ꯍꯧꯕꯤꯔꯣ ꯁꯤꯅ ꯃꯊꯪ 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 ꯁꯠ ꯂꯥꯎꯅ ꯁꯟꯇꯣꯛꯑꯒꯕꯀꯣ ꯃꯌꯥꯝꯒꯤ ꯑꯃꯨꯛ ꯄꯤꯊꯔꯒ ꯑꯩꯈꯣꯏꯅ ꯑꯃ ꯑꯁꯤꯗ ꯍꯥꯟꯅꯒꯤ ꯊꯥꯔꯤꯁꯦ ꯁꯤꯁꯨ ꯄꯥꯝꯕꯤ ꯃꯆꯥ ꯑꯃꯈꯛꯂ ꯑꯅꯤꯈꯛꯂ ꯑꯅꯤ ꯄꯤꯔꯛꯄ ꯑꯗꯨꯃꯥꯏꯅ ꯑꯣꯏꯈꯤꯕꯅꯦ ꯍꯥꯏꯕ ꯏꯃꯥꯅ ꯑꯅꯤ ꯈꯛꯇꯅꯤ ꯄꯤꯔꯛꯄꯗꯣ ꯑꯗꯨ ꯃꯌꯥꯝꯗꯨꯅ ꯍꯧꯗꯗꯅ ꯇꯣꯛꯈ꯭ꯔꯦ ꯑꯩꯒꯤ ꯁꯔꯨꯛ ꯏꯁꯤꯡ ꯆꯥꯏꯕꯗꯤ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯁꯤꯂꯥꯒꯤ ꯁꯔꯨꯛ ꯃꯈꯣꯡ ꯁꯣꯝꯕ ꯂꯣꯏꯗ꯭ꯔꯤ ꯍꯧꯖꯤꯛ 3-4 ꯋꯥꯠꯂꯤ ꯑꯗꯨ ꯀꯟꯅ ꯁꯣꯝꯃꯤ ꯃꯥ ꯑꯩꯉꯣꯟꯗꯒꯤ ꯍꯥꯟꯅꯕꯅ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯖꯗꯅ ꯍꯨꯃꯥꯡꯒ ꯑꯣꯔꯣꯔꯣ ꯇꯥꯕꯅꯦ ꯑꯗꯨ ꯎꯄꯥꯏ ꯂꯩꯇꯦ ꯑꯩꯅ ꯑꯗꯨꯝ ꯍꯥꯜꯂꯦ ꯍꯨꯃꯥꯡ ꯇꯥꯕ ꯈꯔ ꯐꯔꯦ ꯑꯩꯗꯤ ꯍꯨꯃꯥꯡ ꯑꯃꯐꯥꯎ ꯇꯥꯗꯦ ꯇꯨꯃꯥꯏꯖꯣ ꯍꯨꯃꯥꯡ ꯉꯥꯛꯇꯅꯦ ꯇꯩꯖꯣ ꯁꯧꯗꯤ ꯁꯧꯋꯦꯕꯀꯣ ꯊꯥꯏꯅꯒꯤ ꯑꯩꯗꯤ ꯍꯧꯖꯤꯛ ꯉꯁꯥꯏꯁꯨ ꯌꯦꯡꯉꯣꯗꯅ ꯇꯥꯔꯤ ꯈꯨꯇꯥꯗꯣ ꯍꯧꯖꯤꯛꯁꯨ ꯀꯩꯅꯣꯁꯦ ꯅꯨꯃꯤꯠ ꯇꯥꯔꯝꯗꯥꯏ ꯌꯧꯔꯕꯅꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯌꯥꯗꯦ ꯑꯩꯗꯤ ꯍꯨꯃꯥꯡ ꯃꯁꯥꯒꯤꯁꯨ ꯈꯔ ꯇꯥꯒꯜꯂꯦꯕ ꯏꯁꯤꯡ ꯌꯥꯝ ꯍꯥꯏꯗꯤ ꯗꯤꯍꯥꯏꯗ꯭ꯔꯦꯁꯟ ꯌꯥꯝ ꯊꯣꯛꯍꯟꯒꯗꯕ ꯃꯤꯗꯥꯅꯦꯕ ꯑꯩꯗꯤ ꯐ꯭ꯔꯤꯒꯤ ꯃꯤ ꯑꯣꯏ ꯂꯩꯔꯝꯃꯤ ꯑꯩꯒꯤꯅ ꯃꯉꯣꯟꯗ ꯄꯤꯕ ꯃꯥꯒꯤꯅ ꯑꯩꯉꯣꯟꯗ ꯑꯩ ꯅꯍꯥꯟꯒꯩ ꯎꯗꯕ ꯑꯃ ꯎꯔꯦ ꯁꯤꯂꯥ ꯁꯤ ꯌꯦꯟꯗꯦꯝ ꯄꯥꯝꯕꯤꯁꯤꯒ ꯅꯪꯒ ꯌꯥꯝ ꯃꯥꯟꯅꯕ ꯋꯥꯅꯤ ꯌꯦꯡꯕꯗ ꯌꯦꯟꯗꯦꯝꯗꯣ ꯐꯖꯕ꯭ꯔꯣ ꯑꯩꯁꯤꯕꯣ ꯍꯥ ꯑꯗꯨꯗꯤ ꯃꯤ ꯃꯌꯥꯝꯅ ꯑꯩ ꯃꯁꯛ ꯊꯤ ꯍꯥꯏꯁꯤꯗꯤ ꯃꯣꯏꯒꯤꯗꯣ ꯑꯩ ꯀꯂꯛꯇꯅ ꯍꯥꯏꯕꯅꯦ ꯑꯗꯨꯗꯤ ꯌꯦꯟꯗꯦꯝ ꯑꯁꯨꯛ ꯐꯖꯕꯁꯤꯒ ꯑꯗꯨ ꯑꯩꯅ ꯀꯂꯛꯄꯅꯦꯅ ꯂꯧꯋꯦ ꯑꯗꯨ ꯁꯨꯝ ꯀꯦꯗꯅ ꯑꯩꯈꯣꯏ ꯐꯖꯔꯤꯝꯅꯤ ꯀꯦꯁꯜꯂꯛꯑꯗꯤ ꯀꯩ ꯑꯣꯏꯅꯤ ꯀꯔꯤ ꯑꯣꯏꯅꯤ ꯃꯌꯥꯝ ꯄꯨꯔꯞ ꯄꯨꯔꯞ ꯇꯨꯕꯒꯤ ꯐꯤꯕꯝꯅꯦꯕ ꯃꯌꯥꯝ ꯇꯨꯍꯟꯅꯤꯡꯗꯦꯅ ꯀꯦꯗ꯭ꯔꯤꯅꯦꯕ ꯌꯨꯇ꯭ꯌꯨꯕꯁꯤꯗ ꯀꯦꯔ ꯀꯔꯤ ꯇꯧꯔꯨꯗꯣꯏꯅꯣ ꯃꯌꯥꯝ ꯑꯃꯨꯛ ꯇꯨꯅꯈ꯭ꯔꯗꯤ ꯅꯨꯡꯉꯥꯏꯇꯦꯅ ꯀꯩꯅꯣ ꯅꯪ ꯕꯤꯔꯤ ꯊꯩꯔ ꯀꯩꯅꯣ ꯑꯗꯨꯛ ꯌꯥꯝ ꯃꯩꯈꯨ ꯀꯥꯏꯗꯅ ꯁꯦ ꯇꯦꯅꯧ ꯃꯥꯟꯕꯤ ꯃꯇꯣꯟ ꯌꯦꯁꯟꯕꯤꯒꯦ ꯃꯥ ꯃꯇꯣꯟꯗꯤ ꯌꯦꯠꯄ ꯍꯩꯇ꯭ꯔꯦ ꯈꯔ ꯌꯦꯁꯟꯕꯤꯒꯦ ꯀꯦꯊꯣꯛꯑꯦ ꯄꯥꯝꯕꯤꯁꯨ ꯀꯦꯊꯣꯛꯑꯦ ꯑꯉꯥꯡꯁꯨ ꯀꯦꯊꯣꯛꯑꯦ ꯅꯨꯄꯤꯁꯨ ꯀꯦꯊꯣꯛꯑꯦ ꯈꯨꯝꯃꯩꯁꯨ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯁꯤ ꯌꯥꯗ꯭ꯔꯕꯣ ꯌꯦꯁꯟꯕ ꯁꯨꯃꯥꯏꯅ ꯌꯦꯠꯀꯗꯕ ꯌꯦꯠꯄꯒꯤ ꯅꯤꯌꯣꯝ ꯍꯥꯏꯕ ꯑꯃꯁꯨ ꯂꯩ ꯅꯪꯅ ꯂꯝꯄꯥꯛ ꯊꯥꯔꯛꯄꯅꯤꯗꯣ ꯑꯩꯅ ꯌꯨꯝꯗ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯐꯩꯗꯣꯝ ꯆꯨꯛ ꯃꯆꯥꯗꯨꯗ ꯊꯥꯅꯤꯡꯕꯒꯤ ꯊꯥꯔꯛꯄꯅꯤꯗꯣ ꯑꯗꯨꯅꯦꯅ ꯍꯥꯏꯕꯝ ꯊꯣꯛꯏꯅꯦ ꯃꯆꯥꯗꯨꯗꯤ ꯆꯦꯛꯁꯟꯅ ꯇꯧꯔꯛꯄꯅꯤꯅ ꯑꯩ ꯊꯥꯏꯁꯦ ꯅꯄꯥꯛꯄꯤ ꯅꯥꯀꯨꯞꯄꯤ ꯃꯔꯣꯏꯒꯤ ꯖꯥꯠꯈꯩ ꯂꯣꯏ ꯊꯥꯔꯛꯑꯦ ꯑꯩꯗꯤ ꯑꯃꯐꯥꯎ ꯊꯥꯔꯛꯇꯦ ꯑꯩ ꯄꯣꯠꯀ ꯊꯥꯕ ꯁꯪꯉꯛꯇꯦ ꯀꯩꯅꯣ ꯍꯣꯏ ꯋꯥꯠꯂꯤ ꯀꯩꯅꯣ ꯁꯤ ꯊꯥꯕꯗ ꯉꯥꯏꯔꯤ ꯃꯔꯤ ꯈꯔ ꯆꯠꯂꯛꯑꯦꯅ ꯅꯪꯁꯨ ꯍꯦꯛꯇ ꯄꯥꯜꯍꯟꯅꯤꯡꯉꯦ ꯃꯥꯅ ꯇꯦꯅꯧ ꯃꯥꯟꯕꯤꯁꯦ ꯈꯔ ꯉꯥꯎꯖꯕꯅꯦꯕ ꯇꯦꯅꯧ ꯃꯥꯟꯕꯤꯗ ꯑꯗꯨꯗꯨꯒꯤ ꯄꯥꯜꯍꯟꯅꯤꯡꯕꯅ ꯈꯣꯔ ꯈꯣꯠꯂꯕꯅꯦ ꯃꯥꯁꯦ ꯌꯨꯝꯗꯗꯤꯅꯦ ꯃꯈꯣꯏ ꯀꯦꯟꯕ ꯍꯥꯏꯕꯗꯣ ꯑꯗꯨ ꯀꯦꯟꯗ꯭ꯔꯤꯉꯩꯗꯤ ꯆꯥꯏꯌꯦꯕ ꯑꯁ ꯏꯃꯥꯅ ꯑꯗꯨꯅꯦ ꯑꯁ ꯍꯟꯗꯛ ꯇꯦꯅꯧ ꯃꯥꯟꯕꯤ ꯀꯩꯅꯣ ꯇꯧꯕꯁꯤꯗ ꯑꯇꯩꯗꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯁꯤꯂꯥꯗꯣ ꯅꯪ ꯈꯛꯇꯅꯤ ꯅꯤꯡꯁꯤꯡꯉꯤꯁꯦ ꯁꯦ ꯀꯩꯅꯣ ꯍꯤꯟꯗꯤ ꯐꯤꯂꯝꯗ ꯀꯩꯅꯣꯒ ꯊꯥꯏꯅ ꯀꯩꯅꯣ ꯇꯧꯗ꯭ꯔꯣ ꯃꯩꯈꯨ ꯀꯥꯔꯒ ꯖꯒꯣꯏꯒ ꯁꯥꯕꯗꯣ ꯅꯪ ꯖꯒꯣꯏ ꯁꯥꯅꯤꯡꯕ꯭ꯔꯥ ꯍꯥ ꯃꯣꯏꯁꯨ ꯊꯨꯞꯄꯦ ꯍꯦꯔꯣꯏꯟꯅꯦꯅ ꯃꯃꯤꯠ ꯀꯩꯅꯣ ꯈꯥꯡꯉꯒ ꯇꯧꯔꯤꯅꯦꯁꯦ ꯁꯦ ꯃꯩꯈꯨ ꯊꯣꯛꯍꯜꯂꯒꯦ ꯖꯒꯣꯏ ꯁꯥꯔꯣ ꯌꯦꯡꯉꯣ ꯃꯩꯈꯨ ꯋꯥ ꯑꯁꯦ ꯁꯤꯔꯤꯌꯦꯜꯒ ꯅꯝꯕ ꯌꯥꯔꯦ ꯇꯨ ꯑꯁ ꯐꯖ ꯂꯣꯏꯔꯦ ꯇꯨ ꯌꯦꯡꯉꯣ ꯁꯤꯁꯦ ꯉꯁꯥꯏ ꯑꯩꯈꯣꯏꯒꯤ ꯀꯦꯡꯉꯣꯏ ꯍꯦꯛꯄꯗꯣ ꯀꯥꯡꯁꯣꯏ ꯑꯃ ꯊꯣꯡꯗꯔꯦ ꯍꯥꯎꯔꯦ ꯑꯂꯨ ꯕꯣꯔꯥꯁꯦ ꯑꯝꯇꯪ ꯀꯦꯡꯉꯣꯏꯁꯦ ꯑꯅꯤꯁꯨꯕ ꯊꯥꯕꯩꯗꯣ ꯑꯗꯣ
ꯀꯦꯡꯉꯣꯏꯁꯦ ꯑꯩꯅ ꯉꯁꯥꯏ ꯀꯩꯅꯣ ꯇꯧꯕꯗꯁꯨ ꯍꯦꯛꯄ ꯃꯇꯥꯡꯗꯁꯨ ꯍꯥꯏꯖꯈ꯭ꯔꯦꯗꯅ ꯇꯣꯉꯥꯟꯅ ꯑꯃ ꯊꯥꯔꯤꯗꯣ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤꯕ ꯑꯩꯈꯣꯏꯒꯤ ꯌꯨꯇ꯭ꯌꯨꯕꯀꯤ ꯐꯦꯃꯤꯂꯤ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯥꯛꯄꯗꯣ ꯑꯗꯨꯒꯤꯗꯃꯛꯇ ꯇꯣꯉꯥꯟꯅ ꯊꯥꯖꯕꯅꯦꯕꯀோ ꯑꯃ ꯍꯥꯟꯅꯩ ꯍꯧꯕꯗꯨꯅ ꯑꯩꯈꯣꯏꯒꯤ ꯇꯥꯔꯦ ꯑꯅꯧꯕ ꯊꯥꯗꯣꯛꯄꯗꯨꯅ ꯐꯦꯃꯤꯂꯤ ꯂꯥꯛꯄꯒꯤ ꯑꯗꯨꯅ ꯐꯔꯛꯄ ꯃꯇꯝꯗ ꯂꯥꯛꯄ ꯐꯦꯃꯤꯂꯤꯗꯣ ꯑꯗꯨꯒꯤ ꯇꯥꯔꯦ ꯑꯗꯨꯅ ꯃꯔꯥꯏꯕꯛ ꯐꯕ ꯇꯥꯔꯦ ꯑꯗꯨꯅ ꯃꯔꯥꯏꯕꯛ ꯐꯕ ꯇꯥꯗꯣꯏꯅꯤ ꯑꯣꯏꯔꯣ ꯑꯩ ꯀꯨꯏꯅ ꯀꯩꯅꯣ ꯇꯧꯔꯒꯦ ꯆꯥꯕꯗꯤ ꯎꯠꯂꯔꯣꯏꯒꯦ ꯍꯥꯏꯐꯦꯠꯇꯪ ꯀꯦꯡꯉꯣꯏ ꯀꯥꯡꯁꯣꯏ ꯌꯥꯎꯕꯗꯨꯒꯤ ꯎꯠꯂꯛꯄꯅꯦ ꯑꯗꯣ ꯆꯥꯕꯁꯦ ꯁ꯭ꯋꯥꯏꯗ ꯎꯠꯄꯁꯦ ꯁ꯭ꯋꯥꯏꯗ ꯑꯣꯏꯅ ꯂꯣꯏꯁꯤꯜꯂꯒꯦ ꯑꯩ ꯑꯗꯨꯝ ꯎꯠꯇꯕꯤꯗ ꯚꯤꯗꯤꯑꯣ ꯌꯥꯎꯗꯕꯤꯗ ꯑꯣꯏꯅ ꯆꯥꯔꯒꯦ ꯍꯧꯖꯤꯛ ꯃꯌꯥꯝ ꯂꯣꯏꯁꯤꯟꯖꯔꯒꯦ